Ngara numaida wairam phone khiba panam pause dugi maruiba pau khara khangasaraga miyamda khudo tamjige sport maming sapagum agriculture sector da sum maming sapa istat ama ohense governor Manipur as agriculture gi lamda yamna khumang soksinba yabagi oithokpa leibana sport maming sapagum istat as agriculture sector da sum maming satlana ba honasi haina governor Ajay Kumar Balana phongdokre Department of Agriculture gi State Agricultural Management and Assistant Training Institute Samiti Manipur na sinduna Palace Compound laiba eboyama sumang lila sanglen na numit marini chup na pangthokpa State Krisi Mela lising aniga sumna kunga mga ngasi hagdopagi tharumda Governor Ajay Kumar Balana mathaki wafam asi phongdokibane Governor Ajay Kumar Balana makataraduna Lau singu bahaiba si State Kaktagi natana laiba asida lairiba miyamge punsirol oidina laumi singna laiba asige maru oiba thaudang ama lauribane laumi singi damak sector amadi State government na paikhalliba chakhotorangi scheme project singi maramda laumi singda mamutana khanganbaga loinana masigi kanaba phanganba changi ngasidagi hauduna pangthokliba mela asina maram oiraga laumi singda Government gi scheme project singi matangda khanganba amadi kanaba phanganba ngamnabagi achauba lambi ama oigani mela asida yawba ngamhodaba laumishingda su ngasi charuk yariba singna lengaki makhada paikhaliba scheme project singi matangda khanghanduna puna kanaba launaba hotnamina se hana su phongdokhi state asigi lebak phaba amana state asiga Central Agriculture University CAU amadi ICAR gi Institute ama laiba asina lamdam asida laumi singna matam gi oiba awaba khudong sadaba lakpa matamda mateng oherle state asigi oine lau singubagi lamda sakhotpa yabagi potential kaya leide maram asina hiram asida khara henna thabak tawba changi lenga amadi department na su laumi singna su support tawba changi haiki lau singu da traditional agriculture practice da yumpham oiraga modern agriculture techniques sing hapchinduna hena chathok laina puthoknaba hotnaba matam oide mela asida agriculture scientist amadi laumi singi oiba interaction program yauriba asina laumi singi issue problem sing khanaba amade solution purakpa yabagi lambi ama oigani haina su Governor Ajay Kumar Balana makhata na phongdokhi ngasi hogdopagi tharam aduda Central Agricultural University CAU eroisi ambagi Vice Chairman Anupam Misra Manipur Government gi Principal Secretary Agriculture Arun Kumar Singhana yauna Agriculture amadi Horticulture Department gi makok thongba officer sing amadi staff sing su saruk yakhi mela asida state asigi tunga ba district sing gi laumi sing gi oiba stall kontraga taruk hangjuna makoi gi oiba pothok sing miyam da utki loinina laumi beneficiary sing de state amadi center de gi tunga ba scheme sing gi makhada khangalaba laumi kunga manga de langu singubaga mari leinaba potlam singlonina makhoi gi oiba phambam tokpa benefit sing yenthokki makhatarapa pauda maitei pangal naha kaya masagi thawai de gi henna Manipur integrity gi damak lebli MFO maitei pangal naha kaya masagi thawai de gi henna Manipur integrity gi damak lebli haina Manipur Federal Organization MFO na thadarakpa serol amana phongdorakli Lup asigi President Boboy Kurima yumna thadorokpa serol amana hai lamdam asida laiminariba jelawbin furup singgi marakta maitei pangalsu lamdam asibu ngaklaga lakpada atay furup singdagi tadana thaudang lawrokli lamdam asigi apuma saktamda singnabaga lonina manung amadi mapandagi matamgi pirakpa sapu sing asi phawba thengnaduna lakli aikhoigi ipai pu sing lamdam asigi damak kathokhlambagi liklam kaidana ngasi phaw madugi thongna adu Mirol singna su thabo oina tawraga lakli history ge account kaya da Manipur da thodok kaya laikre haibasi aikhoi amato oina yanaraba wafamni lamdam asigi thodok khuding da Islam lining chapa maitei pangalso lamdam asigi dama ipa ipu ima ibel singna tangka kaya da ngaklaga lakhi haibasi ngasigi lamdam asigi historian kaya na hena khanglaba wafamni tampakta khundaminariba General Committee ama oiriba maitegi awa ana kaya da manglam chatagi saruk yamina du ngasi phawba ya du lakle lamdam asigi damak ngasi su naha oiriba kaya masagi thawai de gi hena lamdam asigi integrity gi damak lebli maram adu ngasi general community maitai na minority onelari basingbu
हिरम खुदिंगदा मानब थाकदा पुखपा तंगाई फदबा लैखल्ली मसिदा तरानी लौबा चुमलोय मसिना मरम ओइरगा मागी फुरुपतबु चौखलबदी हाइबरमदा ओनसिंखिबा थोक्लबदी मसिगे टेक्सा कनाना पुगनी महैसु फंगलोय अदुना लमदम असिगे येलौमीसिंग अइखोय मसेल नुंसिनरिबा माइखै अइखोय मसेल पुनसिनदुना अपुनबा मणिपुरगी वखलोलदा थबक तौरबदी अइखोय मसेल नुंसिनबा हेंगलकनी थाजै अइखोय मसेल नुंसिनरिबा माइखै लमदम असि चौखत लमजलदा खोंजल यांगनी अइखोय मसेल यंथिनरिबा माइखै चौखपदा थिंथगनी हाइबसि खंगमिनसि हौजिक चलिबा था असि इस्लाम लाइनिंग चपा पंगलसिंगी ओइना रमादान थाने इस्लाम लाइनिंग चपा पंगलगी यामना मतिक मगुल लैबा था अमने मसिगे था असि अलाना पीबा था सिंगी मनुंगदा इस्लाम लाइनिंग चपा सिंगी ओइनदी अदुकी मतिक मगुल लैबा था अमने मसिना अइखोय मियोइबा मसेल नुंसिनबा अरै लैता अमगा मतेंग पांगनबा तंजा अमने मसिदा खरै हेना साफाबा इमुंगसिंगना खरक खजिक खुदोंग चादबा इमुंगसिंग अमदी मियोइसिंगदा मतेंग पांगबा हाइबसि सही कयादगी पांगथोक्लगा लाक्ली मसि अइखोयगी अलाना अमदी नुंसिबा रालसु ख्वाइदगी पांबने खरा हेना लैबसिंगनसु मखोयगिदमक मतेंग पांगबियु हाइदि मियोइबा खुदिमक पांगनगदबने मणिपुर फेडरल ऑर्गेनाइजेशन नसु मरु ओइबा यातिम अमदी विडोसिंगी था असिदा अंगंबा युम खरा डोर टू डोर सचरगा मतेंग पांगलाई ngasisu kairang khumidokta mating pangwi saruk ama oina pangthokre ramdan asigi matik maguldagi lamdam asi mara chepa lamdam ama oira sanu haina suchiro sina aroibada phongdorakli makha tarafa pauda political appointee sing pham thadokpa hounakre Bharatiya Janata Party BSF High Command khangalakpadagi hanagi Chief Minister M Birengi matamda MLA sing amasung BJP gi thaupuba singda tunga board amasung operation singi political post oina piramba chairman amasung chairperson gi phamsing thadoknaba khangalakpadagi MLA kharadi makhoina pairamba political posting dagi pham thadoknabagi aibesiro pisinaba hounakre makha tarafa pauda NSCN-IM na BSF ta hai Naga taba maphamsingda Kuki extremist sing thajilakanu Naga taba maphamsing Kuki extremist sing amasung immigrant sing thamjinpham oina sijinaganu haba wafam NSCN-IM na Border Security Force BSF ta thamkhrei haukiba matamsingda Manipur Police amasung Assam Rifles na taukiba thabak-sing adu Border Security Force BSF na makhatana chatharakpa lepkadabani haba wafamsu NSCN-IM na thamki ngasi thokiba NSCN-IM gi statement aman hai Indian Paramilitary Force singna ngamkhagi wangbadagi pusilakpa natraga Naga tadaba maphamsingdagi pusilakpa iligi emergency sing thamjilaknaba mafam Naga taba maphamsingda oibada NSCN na yaroi makha tarafa pauda Manipurdagi lanjanarapa Kuki refugees sing Karbi arongda jangjafam lawba yaroi Turiram Manipurda thokliba conflict asina maram oidina Assamgi Karbi arongda Kuki refugees sing naronda lanjanarakhtuna saidapam lawduna laiba yaroi haina Karbi Arong Autonomous Council KAAC gi Chief Executive Member CEM Turiram Rohang na phongdokhrei